tuibong hi manakna leiba traffic point amada Assam Rifle ki Casper amana gari amada thomjinbada sarona pung 3:50 muk taba matamda ngasigi numidang wairamgida miyu ani aso open nang ki haibigi matangda akan mamongda irang horkhre hairibe accident asida soklaba miyu singa du Susambu district hospital pukhatuna lekana ki hairi security gi gari du da myam punna thomjilaktuna akan birang mo horkhibagi sakta mamada security force na tear gas kaptana tan khai ki happy ki pawmus lakli amarom inaw nobo pawmoina Kamjong district ki manung sana leiba sasat area da ngasi sarana ngasi numida warangi pung mga ka makhaimuk tapa matam akan mamongda khuthungna rakhreari hairi besi Kamjong district ki sasat area da koki khulai pai bisinga madi tangkhul volunteer singi marakta khuthunari ahan boina numidang wairamgi pung mga khar helakpada khuthunarpani aduga ngahak lepluraba matungda hojik amuk hanna makhata na khuthunari hari tangkhul maira paibi sing Assam Rifle singbo kogi khulai paibi singi mating pangi haiduna makhoigi chathok chasin tawbusingda athingba pikre hari atopa pawmodana kemsan gi personal life ta wa ngangi habigi wahauda singjamai kendra gi miyamni haibisingna sujata gi yumda thomjin khre hari se minister yumnam kemsan gi personal life ta wa ngangi habigi wahauda Ngashi Nungdang wairam singjamai kendra gi miyamni haibisingna imagi mairagi president oiribi thoksom sujata gi singjamai thoksom laikai da lebi yumda thomjilaktuna lal haijagadabni hakreri sujata gi yumda thomjinbada sarugya khibi amana phongdokhibada sujata na chief minister Kemsan gi personal life ta wangang bu yaningdi chief minister amabu mahakna khongrok sing thaba haiba phajada bu oi sejinaduna ngangkhiba simak leibak thibani sujata na laiba ki oiba issue sing da sangsilap khongjang sing da mamang dagi singjamai miyam na mapung phana sagatuna lakhibane dubu handak sujata na Kemsan gi mathak phajada bu oi wata kya sejinaduna ngalakpa sidi kari nungai taba leibagino kari maram dagi phajada bu oi sing asi hairibano hana sujata na sengdorna ba miyam na thomjilakibani miyam na mongona kari su tawgadaba leiti mangna chief minister ma usitana ngang kiba dukha singdohnanaba thomjilakpani haikena su pausna makhatari Manipur gi meo huming lisingani ga kungo humdoi diki haurakhiba lan manungda thokhiba thawdok nopi ani da phajadaba thawong sathaki haiba case ki accuse ani da pikhiba bail kakthat pinaba CBI na Supreme Court ta haijarakli meo huming lisingani ga kungo humdoi da achumna sinduna singi district sing maru oina koki jauna tapa mafam singda tribal solidarity march haiba khongsat ama satlaba matungda khanghauduna mitei da atamna onsinduna satharakiba tamthiraba lan gi namit nini surakpa May Mari English ngani ga kungo humdoida nongpok singmai PS na konba mafam amada nupi ani da miyoi khrana phajadaba thong sataki haibigi matana police na regular FIR case ama lokhalabasu CBI da sinaduna investigation sathraba matungda agency asina mari leinaba court ta charge sheet file torlaba matungda court na case asigi accusing gi manungdagi ani da pikiba bail bu kakthat piu haina CBI gi mekedigi Supreme Court haijarakli case asigi apunbe accusing gi manungdagi Arun Khudong bam allies nanau amasum namairakpum Kiran Meetei-kuki accuse ani na makhoibu case asidagi bail pipinaba player torokpadigi mamagi kumja inglisingani ga kunga mangagi September da Guwahati High Court na bail pikibani adumaina ma case asida accuse ni haiduna CBI na maral siriba atopa miyoi amanasu bail pibinaba haijarakpada Guwahati High Court na ayaba piraktabadigi Supreme Court yauna wakat narakpagi khudong saba lauraduna Central Bureau of Investigation CBI gi maikidigi hana accuse ani da pikiba bail dus kakthat pinaba haijarakibani player si tauraduna CBI na file torakpa petition ama ngarang apex court asigi Chief Justice Suryakana lusinglaga Justice Ujal Buyan amadi Justice Kotisor yawba bench amana lokhatuna khanakri court na kalani makki submission sing taraba matuna Guwahati High Court na bail pikhiba case asigi accuse ni haiduna maral siriba miweni da makhoigi maikedi CBI na file torakliba player asiga madi leinana wakhum piraknaba notice issue tokri Chief Justice na lusingba Supreme Court ki bench asina CBI gi player asi lokhalakpada agency asigi motsinba council na court phungdokhibadagi manungda case asigi accused na nupi ani da phajadaba thawong sing satakibani case asi hakchinba case ni hairaduna nupi ani adubusu gang rape tawga loinana phajadaba thawong sing adu satakibani mara masina case asigi accused ni haiduna maral siriba miyu ani da pikiba bail adu kakthat piu haibisini amaramda victim nupi ani edugi maikeda lepkiba council nizam pasansu
victimsing asigidamakt well sathabada mathau taraklabadi legal aid council sing soidana hapiyo haisaki council asigi submission sing taraba matuna court ki maikedi su victimsing asigidamak khudakta legal aid council sing hapkadabani habigi wafam sing phongtoki May homing listening and Kungo home doing Horaga Manipur Tulakiba Kanglu Mashel Gitam Tirable Lan Gitaudoxing in Matanga, Lokat Pakas and Gimanundagi, Kara Shibia Kushina Hiduna. Investigations at Haraglaba Matunda, Lan Horakiba Kumza English and Kungo home dogi, Augusta, Supreme Court Kimakedi CBI na. Investigations at Haragliba Kasingi, Royal, Assam the Labor Marilenaba coaching the Satanaba direction Pikibani. Hindu, Buddhist, Sikh Natana Atopa lining the all of the scheduled caste status Piroi Supreme Court. Scheduled caste status as Hindu, Sikh natragana Buddhist lining at Pakaktana claim Tawiyagani. Kanagomana Christianity Nasingo Atopa lining the all of the mark scheduled caste status Mang Nagan Supreme Court na Ngarang Fongtokri. Supreme Court ki Justice PK Misra Masum Manmohan Anigi bench na piki judgment amagi matungina Kanagomba Dalit Kangluki mi amana Mahaki lining adu Christianity the all of the Madu scheduled caste and scheduled tribe prevention of atrocities SC STA Kipu Singnapani Kanagumba Hindu Sikh natragana Buddhist lining set pami natana scheduled caste status asipanguyaroi atopa lining amada olabadi mi adugi scheduled caste status adu mangani hai Andhra Pradesh High Court na English nganiga kunga mangagi me thada pikiba judgment amagi mayukta sintada Anand Koba pastor amana tharako appeal amaga mari lenana Ngarangi judgment adu Supreme Court na pikibani Pastor Sintada Ananda Maral City wapam di maki lining amadi kangluki matangda ekala Rami Reddy amasum atopa mising na tathi tawai na tawbiri SCSTA ki makhada makoy gi mayukta complain ama tawkre amasum police na hiramadugi matangda FIR ama lokotkri case adugi matangda Rami Reddy na High Court case adu quash tawginaba petition file torki hiramaduga mari laina Justice and Harinana FIR to cost of keep Maramdi Sintada Ananamaki lining a sea Christianity the own Hibana Maram Weragamaki AC status ado Manglagani Magna ACS the Akimakada protection claim Tawi Yaraki Kona Makataradun Anana Christianity the own Krabamatunda Gidi Mahagna Pai Visidul Kaski certificate adu Sanaviadri certificate adu Makada Manakari Gumamati and Mataloviadri My High Court ki judgment adu busing naraduna Ananda Magna Supreme Court appeal amatoki hairiba petition adugi council oina Rana Sandip Busa Any Zone Wop Chandra Paul Busa Divya Tomar Amasum Saship Sanpi Sarugyaki case asgi respondent oina senior advocate DBSS Sumaya Zulu Amasu Nasiketa Joshi loinana advocate Santosh Kumar Tadimala Baskar Gautam Alabia Damiza Aditya Sharma Adibhi Shasak Aditi Tripathi Amrit Rathi Sanakya Masum Gautam Singhan Sarugyaki